ꯃꯌꯥꯝ ꯉꯁꯤꯗꯤ ꯂꯣꯟꯁ ꯇꯧꯗꯔꯦ ꯊꯕꯛ ꯆꯠꯂꯨ ꯍꯦꯛ ꯍꯜꯂꯛꯄꯗ ꯍꯤ ꯑꯣꯏꯅ ꯇꯣꯡꯉꯛꯑꯦ ꯍꯜꯂꯛꯄꯁꯤꯗ ꯕꯣꯔꯥꯛꯀꯤ ꯂꯣꯟꯁꯇ ꯇꯣꯡꯉꯦ ꯍꯤ ꯂꯣꯟꯁꯇ ꯇꯣꯡꯕꯁꯦ ꯃꯌꯥꯝ ꯑꯩꯗꯤ ꯇꯣꯡꯗ꯭ꯔꯤꯕꯀꯣ ꯑꯗꯨꯒꯤ ꯑꯗꯨ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯂꯣꯟꯁ ꯕꯣꯔꯥꯛꯀꯤ ꯂꯣꯟꯁ ꯍꯤ ꯂꯥꯟꯕ ꯌꯦꯡꯁꯤ ꯃꯌꯥꯝ ꯑꯩꯁꯨ ꯉꯁꯤꯗꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯗ ꯉꯁꯤ ꯂꯥꯟꯕ ꯃꯊꯧ ꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩ ꯐꯥꯁꯇꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯧꯍꯧꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯋꯥꯈꯜꯁꯦ ꯈꯜꯂꯛꯄꯗ ꯁꯠ ꯂꯥꯎ ꯂꯧꯁꯜꯂꯛꯄꯅꯤ ꯃꯌꯥꯝ ꯂꯣꯟꯁꯇ ꯍꯧꯖꯤꯛ ꯃꯌꯥꯝ ꯂꯥꯛꯅꯔꯦ ꯂꯥꯛꯅꯗꯅ ꯃꯊꯪ ꯑꯃꯃꯨꯛ ꯋꯥꯡꯃꯗ ꯆꯠꯄꯒꯤ ꯇꯣꯡꯈꯠꯅꯔꯤ ꯍꯧꯖꯤꯛ ꯑꯗꯣ ꯃꯌꯥꯝ ꯆꯠꯄꯁꯦ ꯌꯦꯡꯁꯤ ꯃꯌꯥꯝ ꯁꯣꯝ ꯋꯥꯡꯃꯗꯁꯨ ꯃꯤ ꯃꯌꯥꯝ ꯂꯩꯔꯦ ꯇꯣꯡꯒꯗꯒꯤ ꯉꯥꯏꯗꯅ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯁꯤ ꯑꯩꯁꯦ ꯋꯥꯈꯜ ꯈꯜꯍꯧꯗ꯭ꯔꯦꯕ ꯐꯥꯁꯅꯦ ꯍꯤ ꯂꯥꯜꯂꯛꯄꯒꯤ ꯃꯣꯏ ꯂꯣꯟꯁ ꯃꯌꯥꯝ ꯁꯣꯝ ꯋꯥꯡꯃꯗꯒꯤ ꯂꯥꯛꯄꯗꯣ ꯅꯝꯍꯧꯗ꯭ꯔꯦ ꯑꯗꯨ ꯅꯝꯃꯝꯃꯒꯗꯤ ꯌꯥꯝ ꯐꯖꯒꯗꯕꯅꯤ ꯑꯗꯣ ꯃꯈꯣꯏꯅ ꯇꯣꯡꯈꯠꯄꯒꯤ ꯐꯥꯁ ꯇꯣꯡꯈꯠꯄꯒꯤꯅꯦꯕ ꯍꯤꯗꯣ ꯃꯤ ꯀꯥ ꯂꯣꯏꯈ꯭ꯔꯒꯅ ꯁꯤꯅ ꯃꯐꯝ ꯋꯥꯡꯕꯖꯧꯔꯦ ꯑꯗꯨ ꯋꯥꯡꯕꯖꯧꯗꯅ ꯂꯥꯟꯊꯣꯛꯑꯦ ꯂꯥꯟꯊꯣꯛꯑꯒ ꯍꯤ ꯀꯨꯝꯊꯅꯔꯦ ꯃꯌꯥꯝ ꯑꯁꯤꯁꯦ ꯑꯩꯅ ꯚꯣꯏꯁꯁꯦ ꯕꯟ ꯇꯧꯈ꯭ꯔꯦꯅꯦ ꯑꯉꯥꯡ ꯃꯣꯕꯥꯏꯜ ꯇꯧꯔꯛꯄꯒꯤ ꯁꯣꯟ ꯋꯥꯡꯃꯗꯩ ꯆꯥꯎꯕ ꯂꯥꯜꯂꯛꯏꯅꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯁꯤ ꯆꯥꯎꯔꯛꯄꯒꯤ ꯃꯇꯥꯡꯅꯤ ꯁꯤ ꯍꯧꯖꯤꯛ ꯃꯊꯪ ꯑꯩꯕꯨ ꯑꯃꯃꯨꯛ ꯀꯤꯖꯩ ꯂꯥꯟꯕ ꯂꯣꯏꯔꯒ ꯑꯃꯃꯨꯛ ꯀꯥꯈꯤꯁꯤ ꯂꯥꯟꯕ ꯍꯧꯅꯗꯦ ꯑꯉꯥꯡ ꯄꯤꯇꯔꯨꯛꯀ ꯃꯌꯥꯝ ꯂꯥꯛꯑꯦ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯀꯨꯝꯊꯔꯛꯏꯁꯦ ꯁꯤ ꯂꯣꯟꯁꯤꯗ ꯃꯌꯥꯝ ꯆꯠꯅꯗꯣꯏꯅꯤ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯑꯩꯁꯨ ꯐꯖꯃꯟꯗꯅ ꯅꯝꯃꯤꯅꯤ ꯂꯣꯟꯁꯤꯗꯩꯁꯤꯃ ꯐꯖꯅ ꯅꯝꯍꯧꯒꯗꯕꯅꯤ ꯂꯥꯁꯇ ꯈꯜꯂꯛꯏꯕꯅꯦ ꯍꯧꯖꯤꯛꯇ ꯇꯣꯡꯈꯠꯂꯨꯔꯒ ꯋꯥꯈꯜꯁꯦ ꯈꯜꯂꯛꯄꯗ ꯀꯌꯥꯅꯣ ꯄꯤꯗꯣꯏꯁꯦ ꯍꯤꯕꯔꯥ ꯅꯝꯍꯧꯗ꯭ꯔꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯊꯪ ꯇꯣꯡꯈꯠꯅꯔꯦ ꯐꯖꯗ꯭ꯔꯕꯅꯤ ꯃꯌꯥꯝ ꯂꯩ ꯃꯣꯏꯁꯦ ꯆꯠꯈ꯭ꯔꯒ ꯃꯊꯪꯗ ꯁꯤꯗꯩ ꯇꯧꯏꯍꯦ ꯀꯥꯟꯅꯔꯤꯁꯤ ꯃꯌꯥꯝ ꯍꯔꯦ ꯅꯝꯍꯧꯕ ꯍꯔꯦ ꯈꯨꯉꯝ ꯑꯃꯅꯤ ꯃꯌꯥꯝ ꯀꯥꯕꯗ ꯋꯥꯈ꯭ꯔꯖꯥꯠꯅꯤ ꯃꯌꯥꯝ ꯁꯤꯕ ꯍꯔꯦ ꯇꯥꯛꯄꯅꯤ ꯍꯩ ꯉꯁꯤ ꯉꯝꯈ꯭ꯔꯖꯥꯠꯅꯤꯍꯦ ꯂꯛꯈꯤꯄꯨꯔ ꯕꯖꯥꯔ ꯏꯁ ꯐꯪꯗꯣꯔꯤꯅꯤ ꯏꯁ ꯏꯁ ꯁꯤ ꯏꯁ ꯃꯌꯥꯝ ꯅꯣꯡꯃ ꯃꯌꯥꯝ ꯑꯃꯃꯨꯛ ꯁꯨꯒꯦꯁꯨ ꯆꯠꯄ ꯑꯃꯨꯛꯀ ꯆꯠꯂꯨꯔꯗꯤ ꯇꯣꯡꯈꯠꯅꯈ꯭ꯔꯦ ꯐꯖꯅ ꯃꯌꯥꯝ ꯅꯝ ꯇꯥꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯂꯧ ꯇꯥꯔꯦ ꯍꯟꯗꯛꯀꯤ ꯃꯣꯇꯣꯔꯒꯤ ꯑꯁꯤꯅ ꯃꯣꯏ ꯍꯤ ꯍꯧꯖꯤꯛꯇ ꯂꯥꯜꯂꯤ ꯀꯥꯈꯤꯕꯁꯤꯡ ꯂꯥꯟꯈꯤꯗꯧꯔꯦ ꯕꯣꯔꯥꯛꯀꯤ ꯁꯣꯝꯗ ꯁꯤꯅ ꯃꯌꯥꯝ ꯁꯤꯅ ꯂꯥꯟꯊꯣꯔꯛꯄꯁꯨ ꯂꯩꯔꯦ ꯏꯁ ꯃꯌꯥꯝ ꯚ꯭ꯌꯨꯁꯦ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯀꯥꯕꯁꯦ ꯑꯉꯝꯕꯅꯦꯕꯀꯣ ꯄꯥꯛꯅ ꯁꯨꯝ ꯈꯨꯗꯥꯁꯦ ꯇꯧꯈꯤꯕꯅꯤꯅ ꯋꯥꯕꯅ ꯋꯥꯗꯅ ꯁꯤꯗꯣꯔꯦ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯅꯦꯕꯀꯣ ꯁꯥꯊꯤꯅ ꯉꯝꯃꯤ ꯋꯥꯏ ꯃꯌꯥꯝ ꯑꯁꯨꯝ ꯀꯥ ꯀꯥꯅ ꯃꯊꯛꯇ ꯌꯧꯔꯛꯑꯦ ꯑꯩꯁꯨ ꯀꯥꯕ ꯉꯝꯗꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯀꯥꯔꯛꯏꯅꯦꯕ ꯐꯗꯤ ꯐꯖꯈ꯭ꯔꯕ ꯚ꯭ꯌꯨꯁꯤꯅ ꯖꯍꯥꯖ ꯂꯥꯟꯕꯗꯣ ꯉꯥꯏꯔꯦ ꯌꯥꯝ ꯁꯃꯨꯗ꯭ꯔꯒꯤ ꯐꯖꯗ꯭ꯔꯥ ꯐꯖꯕꯅ ꯑꯩꯗꯤ ꯖꯍꯥꯖ ꯂꯥꯟ ꯍꯔꯥꯎꯃꯟꯈ꯭ꯔꯦ ꯐꯪꯗ꯭ꯔꯁꯨ ꯑꯗꯨ ꯃꯌꯥꯝ ꯐꯖꯃꯟꯈꯤꯅ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯂꯥꯟ ꯁꯤꯌꯥꯔ ꯂꯩꯔꯝꯃꯦ ꯇꯧꯖꯔꯛꯄꯅꯤ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯅꯣꯛꯄꯨ ꯃꯌꯥꯝ ꯃꯊꯪ ꯅꯣꯛꯅꯤꯡꯉꯦ ꯃꯊꯪ ꯑꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯗꯣ ꯃꯊꯛꯁꯦ ꯌꯧꯔꯒ ꯑꯗꯨꯝ ꯀꯩꯀꯩꯅꯣ ꯂꯛꯈꯤꯕ ꯕꯖꯥꯔ ꯆꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯕꯖꯥꯔ ꯏꯃꯥꯏ ꯌꯧꯔꯛꯀꯗꯧꯔꯦ ꯁꯤ ꯄꯦꯝꯃ ꯀꯥꯈꯠꯄ ꯂꯣꯏꯕꯒ ꯕꯖꯥꯔ ꯌꯧꯔꯛꯑꯅꯤ ꯑꯗꯨꯒ ꯉꯝꯈ꯭ꯔꯕ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯗꯤ ꯄꯣꯅꯤꯅ ꯋꯥꯃꯟꯗꯅ ꯁꯤ ꯋꯥꯁꯦ ꯉꯥꯡ ꯉꯝꯗ꯭ꯔꯦ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯀꯥꯕꯁꯤꯗꯤ ꯍꯣꯜꯂꯒ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯋꯥꯔꯦ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯑꯩꯗꯤ ꯋꯥꯒ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯏꯟꯇ꯭ꯔꯣ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯣ ꯃꯥꯏ ꯒꯣꯗ ꯊꯨꯅꯗꯤ ꯉꯝꯅ ꯌꯥꯡꯅ ꯀꯥꯕꯁꯨ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯣ ꯃꯥꯏ ꯒꯣꯗ ꯍꯥꯏꯗꯤ ꯐꯥꯁꯀ ꯑꯣꯏꯔꯕꯅꯤꯅ ꯋꯥꯕꯅ ꯑꯗꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯕꯨꯗꯤ ꯀꯥꯈ꯭ꯔꯦ ꯑꯗꯨ ꯀꯨꯏꯔꯕ ꯃꯇꯨꯡ ꯑꯣ ꯃꯥꯏ ꯆꯍꯤ ꯒꯣꯗ ꯀꯨꯟꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯥꯕꯅꯤꯅ ꯑꯗꯨꯝ ꯈꯔꯁꯨ ꯋꯥꯏꯗꯅꯀꯣ ꯏꯃꯥꯏ ꯑꯗꯣ ꯇꯣꯏꯅ ꯂꯥꯏꯟ ꯀꯥꯔꯒꯕꯨꯗꯤ ꯂꯛꯈꯤꯄꯨꯔ ꯕꯖꯥꯔ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯉꯁꯤꯁꯦ ꯕꯖꯥꯔ ꯍꯧꯖꯤꯛ ꯌꯧꯁꯜꯂꯛꯑꯦ ꯁꯤꯅꯤ ꯃꯌꯥꯝ ꯌꯧꯔꯦ ꯕꯖꯥꯔꯁꯤ ꯕꯣꯔꯥꯛꯀꯤ ꯌꯧꯕꯒꯁꯦ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣ ꯁꯨꯝ ꯂꯥꯜꯂꯨ ꯇꯦꯛ ꯇꯦꯛ ꯀꯥꯞꯄ ꯉꯝꯕꯁꯨ ꯍꯦꯛ ꯇꯧꯁꯦ ꯑꯗꯨꯗꯤ ꯃꯊꯪ ꯃꯊꯪ ꯍꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥ ꯍꯥ ꯖꯥꯟꯇꯦ ꯌꯥꯝ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯀꯣ ꯑꯩꯗꯤ ꯋꯥꯒ ꯁꯨꯡꯉꯥꯡ ꯉꯥꯡ ꯉꯝꯗ꯭ꯔꯦ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕꯁꯦ ꯃꯁꯥ ꯅꯥꯟꯊꯣꯛꯂꯛꯑꯕ ꯑꯣꯟꯊꯣꯛ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯂꯥꯏꯟ ꯕ꯭ꯂꯣꯒꯔ ꯂꯛꯈꯤꯕꯨ ꯍꯥꯏꯁꯤꯗꯤ ꯖꯥꯠꯂ ꯁꯣꯔꯁꯦ ꯀꯃꯥꯏꯅ ꯋꯥꯡꯃꯗ ꯍꯣꯟꯒꯗꯒꯦ ꯍꯣꯟꯕꯗ ꯍꯦꯛꯇ ꯆꯠꯂꯨꯕꯅꯤ ꯄꯨꯔꯥ ꯋꯥꯡꯃꯗ ꯉꯝꯗꯕꯩ ꯃꯑꯣꯡꯗ ꯇꯧꯋꯤ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯕꯗ ꯉꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯍꯤꯗꯤ ꯂꯥꯟꯁꯤ ꯑꯗꯨꯅ ꯂꯥꯜꯂꯨ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯑꯁꯨꯝ ꯌꯦꯡꯈꯤꯁꯤ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩ ꯂꯝꯕꯤꯅ ꯁꯥꯏꯠ ꯆꯠꯂꯦ ꯐꯖ ꯍꯜꯂꯛꯄꯗ ꯐꯖꯈ꯭ꯔꯕ ꯃꯐꯝ ꯍꯤ ꯂꯝꯕꯤ ꯂꯩ ꯌꯧꯁꯜꯂꯛꯏꯁꯦ ꯃꯌꯥꯝ ꯂꯣꯏꯅ ꯊꯝꯃꯦ ꯐꯖꯅ ꯑꯗꯨꯒ ꯃꯌꯥꯝꯁꯤꯡꯒꯤ ꯁꯤꯅꯤ ꯃꯌꯥꯝ ꯄꯥꯐꯣꯔ ꯂꯣꯏꯅ ꯂꯩꯔꯦ ꯁꯤꯡꯖꯨꯁꯦ ꯅꯨꯡꯁꯥ ꯑꯗꯨ ꯁꯥꯔꯦ ꯌꯥꯝꯅ ꯆꯠꯀꯕꯣ ꯑꯉꯥꯡꯁꯦ ꯃꯈꯣꯟ ꯃꯅꯥꯎꯁꯨ ꯀꯟꯅ ꯀꯟꯅ ꯂꯣꯏꯅꯃꯛ ꯈꯣꯡꯉꯤ ꯍꯣꯜꯂꯒꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯃꯐꯝ ꯈꯔꯁꯨ ꯁꯨꯝ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯃꯦꯝ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯋꯥꯔꯤꯁꯦ ꯂꯩꯈꯤꯒꯦ ꯕꯖꯥꯔꯗꯁꯨ ꯆꯪꯉꯛꯑꯦ ꯋꯥꯔꯤꯁꯦ ꯃꯊꯧ ꯇꯥꯏꯀꯣ
시동하자 하고 시동하자 하고 싸보기 싫은데 말이 giảm tăng em mèo mèo cái nó sẽ lupa mami giảm này em mèo lupa mami sẽ cho cái mèo giảm cháu đấy giảm phải dây lupa mami sẽ mèo video đó đi có giảm cháu mà để được mà ra thì đâu em mèo ở đây có xuân đây nè nhà sinh này em mèo nhà sinh rau hai ta đây rau này đây tôi xin em mèo tôi lupa mami sẽ giảm này cái máy ra được không đấy thanks mèo 시장에 토마토 버터를 넣으면 빵만 비싸요. 바다다 그래. 물로 여기 싹싹 나가겠다 그러게요. 그냥 Mèo trồng có lồi để mèo đầu trồng này đôi lúc mà bị good night everyone mèo cái trong này kia hay bora hori mèo ଅଛି bora jami hori se si hogale si gasula iri to na si hogala sini mèo mundare France Mundar ya berasa. Ya hojiti parado, hoduna segala ini ada segasu hogalis. Sini. Aku dah harus ramai saya bilang mau. Kalau si jam berarti harusnya dik paman ya baik jam Gulu-gulugi, saya tasik gulu-gulugi. Nah, betul. Bawang sensei. Aku ipan macani itu semua ini nuksina video se semua ini se karena betul jalan ini sih memang matang ini se. Jam sanggam tu jangan lu, lu video ora. Lo video ni bhajaran ayo. Berapa? Video ni kalau bhajaran ayo. Good. Very good news ya. Mobile ke jeng dese. Punjab, Pasim Gujarat, Maratha, Davira, Ussara, Banga, Mindai, Masala, Jamuna, Kanga, Ussala, Jalai, Saranga. Ay magkokte mo horo. Magkokte mo horo. Magkokte mo horo ba. Maku di Demba. Jano gano. Jano gano isay do muksalo hay ba. Janakara mana adinayaka jai Bharata bhaiga bigata Punjab Sindhuka Gujarat Maratha Davira Ussala Banga Vindai Matala Jamuna Kanga Ussala Jalai Saranga Taba saba naam hai. Yaage taba jaya gaate. Bhajan chalo. Ang kao karo ba. Kau kare Ako magkokte chalo. Janakara mana adinayaka jai
पंजाब सिंध पंजाबी सिंधी गुजरात मदीना एक जय है भारत भाग्य विधाता पंजाब सिंधु का गुजरात मराठा द्राविड़ उत्कल बंगा मिंदई माचल जमुना गंगा उत्कल जलैश्वरंगा 네, 마땅하시다. 이 비디오 셀러시게 이 블로그 셀러시게 마땅 이 비디오도 모르시. Thank you, ma'am. Bye bye. अच्छा ठीक है, chào đó mẹ, thầy đến đi có. Thank you.